ngasi numidawaram phongkiba tuan manipuri sifongsing amasung thokiba thawdo athoksingdagi maruibi I pausing miyamna thamjagi ahanbada kanglaipak ki mairadagi lakusaraga midday meal workers singi nomagi lupa kunthra gomdai oiribasi henkanaba state assembly da warep lobiyu union midday meal scheme haina khangnaram bhaujikna Pradhan Mantri Posan Scheme kauraba lainga ki makhada leiba primary school amasung aided school singi mahiroi sing aram khorang ma kokhanduna amadi masi oiba saklen ama pizaduna mahi tambada pung sangnabagi panamda center lainga hawdoki biski masigi yanglen saru oiriba midday meal nomagi lupa kunthra go humde oiribasi henganaba hawjuk satharibe assembly session asida warep lawbiyu haina midday meal workers union manipur gi convener pukhrambam Parabahini Devina Presitokpa Sirol Aman Haidi Sirol Asin Hai Angang Singbu Mahita Mara Puning Sang Nabiki Panamda Center Langana Hawdokiba Yamna Fuzakraba Thaba Asida Thong Thakbagi Thabak Toriba Midday Meal Gi Sakthongbi Sakthongba Manipuradi Nomgi Kusumanasi Nom Madalupa Kuntragum Lukta Pibire Sai Amara Tha Tara Katang Lupa Lising Amamamgi Sangda Honorarium Oina Piribasi Manipur Laingak na assembly da pukhatpi duna warep lawbiyu haidi Sirol asina hai atai state singdadi state ki share hap tuna thada lupa lising tarapi na yaukre Kerala dari lupa lising taraga ni thudi gi taraga manga yaukre madugi mathakta retirement benefit fee na basu yaukre Manipur dadi haujuk phaw state share hapi da haibasi Hotnarakpa atop scheme workers singi marakta maanana yengma ngamdaba thauksangni maram aduna soidan state share hapi duna Hauzik Satharibe Assembly Mifamasida Henganaba warep lawbiyu haiba wafum thamlakli Atopa paw amadana yumthong da sangduna ahongba mamalda pochai sing phangangadawri Digital Meta Market haina mingthonduna ngasi Manipur miyamna thengnariba awaba haibadi Satmilonda ka hena soksilakliba lanamadi Natural disaster na piriba China amadi hena wahaliba ising isawna miyamda piriba Haifam Kangdraba awaba marakta digital meta market na miyamgi awaba ko hanabigi panamda ngasi sathok sinda problem oirakpa amadi oirakliba Manipur gi phiba masi yengjaraga Manipur sinma thungna yamna hongba mamalda Manipur gi kasin kya sinma thungna per kg amadi per liter wholesale da phang mamalda grocery items sing phangalaga nari nongmada sangdraba yadraba items sing lepalaitana phangalakli Amasdanatana Mairoi Singbu Thagi Piloduna Lyric Tamhanbi Kutong Sapa Piri Angang Sing Free Education Panganba Thabak Singzu Hangdoktuna Lakti Masina Mioi Kya Thabak Panganbi Panamda Laikai Kuding Satuna Tunna Club Maira Paibi Ima Ibel Singaluina Pose Panganabi Thabak Sataduna Lakti Ngasisu Ningtem Pukri Mapalda Ayang Lima Women's Welfare Association Kusamnaga Imung Kya da Ahong Mamal Fonre Hiram Sigamari Lainana DMM Company ki Senior Manager Khambasan Mutumna Phungdokibada Ngasigi warab sei ani gi corona gi saithing marakta lan gi saithing ising isaw len ta khibana setmilonda falaktriba phiba masida iraisa singda kariguma mateng khara da oirabasu angama mateng tawjabani mayamda ahongba molda Imphal mayolda piba wholesale price tamak district amadi khungangi praja singda wholesale price ta phanganbegi panamda online platform si tawjabani aikhoigi tungi jati gi angang singi safanaba thabak thorom kyasu yasari miyamsu support tawbiyu awonba Manipur amagi damak manglomda sangsilakpa sida miyamnasu khudong saba silawiyu akupa marol gi damak pizariba phone number 9774066841 natragana Sangai Pro near Iskon Temple the Liba Office Lakpiu Haidin Su Pauks the Makatari Atopa Pau Mana Zem Public School Paura Viki Mahiru Amadi Ozasing the Tuan but demand Toduna protest to create Pubu Tangbungam Loidaba Senkai to Bigano Mahisang the Ayet Apan Pibigano Mahisang Sing Free Education Zone Ohenbu Kul the Toba Lake the Largi Mahisang Hinganbu Ozasing Amadi Maisang sing the Aki Kang Pibigano Haiba Tuan but slogan sing Mari never sing the Takshiladuna Zem Public School Pauravi Mairo sing Amadi staff singna Ngasi silent protest amapang to create Maisang Hivasi Mairo sing the Anisuba Yumni Hainaribani Say Amasumna Satrakli Balana Sina Hiram Kuding the Awaba Mayunali Imphal East District Manung the Ladiba Pauravi the Hang Liba Zem Public School gi Mahiru Amadi Oza Singasi Free Zone Uhenbiu Haiduna
protest asi sathakibani protest asi da yauriba irom inau kowa parents amana phongdokpigi matungina Jam Public School asi awa ana laita laira kya yengduna angang singbu mahi tambiri school ni masida puba thang ngamloidaba sel gi mating tawbiu haina ngak laitana hairiba si haibigano haina makhut lona duna mari leina ba puna mangna khurumduna phongdoki phi thibada tangkhai lawa oza gi tolop ningthina piba pawba ngamdana leiri tha taraga manga helab irang asina wa ba henbadigi manggadoriba khul asigi angang sing sem sabigi daita du school asina lawribani haina Irom inauna makataki Amaramda Wahengbam Hemanta Public Relation Officer Jam Public School Paurabin Hai School Asina Miyangi Awa na Tarava Singh Pukhau Moirang Porel Golta Bidigi Mahiro Singh Semzadi Irang Asina Maram Oidana Awa ana Tarava Isul Inau Singhi Masasu Semba Yauzadi Mafam Kyada Lan Hek Howudigi Ngasi Pawa Ngamzaba Karadang Oirabasu Kachaduna Lakli Herakli Maramaduna Kanagum Amata Akiakang Pibiganu Amadi, my Masing Tambada Ingsina Taman Viwaki. Nasigi Tauramaduda Paurabi Lamzing Nupi Maruki President, Nongtombam Renu Suyaki. Makasa Tarapoina to Pauna, Amai Piba upon Lupkang Lipaki Mangarak Subuma Pokumon Torampang to Crep. Amai Piba upon Lup Apple Kang Lipak Sim Kibigi Mangarak Subuma Pokumon Gitarongasi, Lining Tau Saramai Temple Boat Ki Hall number 3 the Pang to Crep. Iramdam gidamakta thawaina ponda pikraba athauba athawisingi mafamda ikai kumnab utpa amadi hai leikatpa amadi thokliba kanglukki lana sida leikidrabasingda ikai kumnab utpa sina thauramgi maru eba saktamoiki thauramadu lup asigi thaubudel moirangthe baige maithik ngamthang thaubudel thoksom sunilamadi LS TV gi vice president Bidebati Senjamna phambal thakta leitingki Ngasigi Tauramatuki Nungweba Warwal Piraduna Ke Nungdama Mangan Fundokibada Ngasigi Tauramasi Apal Kangli Paki Lakidraba Ozasing Amadi Irai Baki Damak Tawai Takraba Taubusingi Mapamda Ikai Kumnazaba Utpoina Pangtokoni Loidana Lakliba August Kungama Pandagi Hauduna November Ama Pauba Maitei Pokudigi Shiba Paubi Toram Singda Sapmanaba Laito Ama Puranaba Seminar Ama Pangtokadori Mashida Amai Piba Kudim Angnasaru Yabinabasu Apple Torakli Mana Makatana Fundokibada Kana Nainaba si Pangtok Loiraba Matunda Amai Piba Apollo Ki Mapung Mapu Komon Gitoram Pangtokuna Inaki Wadi Liba Maiba Maibi Madi Pung Isai Saklaba Singda Manapi Gani Haina Fundoki Lushilakpo in a Kangla Pau editorial Mamli special content Moina Mamla Tamzagi Election campaign Cookies in the pikhiba thajaba thabak to onthoknaba Hotnarakpa Handa Pangtokiba Lok Sabha Mikal Outer Manipur Parliamentary Constituency ki media boikiba Congress ki Alfred ki Atharna Susampur election campaign chathabada mahakna kariguma mai paklabadi haujik thuklibi irang asigi warisin pragna bohonagani Cookie singi demand phangna bohonagani haina voter singna thajaba piki election phal haidokpada Alfred na mai paktun MP oirakraba matung haujik pangthokliba Parliament ki budget mifamda sarugyaduna July 13 da Manipur ki haujik thokliba irang ki matangda Prime Minister ki mafamda penda wafam kya thamki MP Alfred na Manipur da thokliba irang sigi tangdu laitaba santipur na bagi damak lemhoriba MLA nifugama pandagi mi amapu Chief Minister ohenbada asuk luriba karigino haina Prime Minister ki puning singsin ki badu maangna election campaign na Cookie singi demand phangangani haina thajaba pikhibadugi ahanba Khongthang Lokhalakpani Lawi Migrant Sin Cookie Jau Narco Terrorist na Hawkiba Sahi English Nganiga Kungo Humdagi Me Humdigi Manipur Miam ki Matata Landa Duna Manipur ki Manung Cookie Singi Oiba Tonganba Laibak Zalingam Natragana Separate Administration Sem Nabigi Landara Kibadu Tha Taraga Manga Mapung Fara Fawa Loikam Naida Lal Satrakli Landarakli Cookie Singi demand Manipur Minister N. Beren Shindok Posiauri Alfred na election campaign chathabada mahakna mikhal da mai paklabadi Cookie singi demand phangana na buhotna gani haina thajaba pikhibadu thabak to onthoknaba haujik chathariba sayesigi parliament budget mifamda Manipur gi minister sindoknaba dakshin khibadu nakal namati goeba Manipur gi apunbagi saktam thugaina bahu kambani haibada haimam batokloi MP Alfred na minister sindokpi wafam pukhalakliba sida nayaningai oiriba wafamdi Cookie singna war crime setaduna separate administration talibasi karigumba minister sinduklabadi makhoigi separate administration gi demand gi khongphamdagi MP Alfred na handu hanba ngamgadoribra haibisini
Chief Minister Manipur miyam ki ihul khangna yellow mising kannanaba madi apunbagi saktam ngaknabagi panamda mitop khandoknaba mayai kaba chinjaktigi miyam ki punsi kannanaba popi thaba madi drug lalonba thingnaba war on drug ki lanjang chathaba madi Indo Myanmar border lansilakhi bachin kuki kangluki migrant immigrant singna singi tuan mafam singna umang kokphoktuna anaubu kul sing semgatuna khunda laita sindana new colonialism gi warfare sathaduna ising isagumna mising hengat hanbadana tana ecological imbalance ohalakhiba thingnaba thabak lokhalakpadagi immigrants kuki singna lal horakhibani habisi miyamna khanglabasu outer Manipur gi MP na khangngamdabasi lebakthibani Manipur gi apunba saktamda singnarakibagi isuda politicians singna politics sanabagi mahut apunbagi saktamda singnarakibagi mayokta punna laminaduna lanthengnaba mathaudai political parties singna magi party ki kudong saba launaba honabada landarakliba singda tongshinba tarabadi adugumba party adu apunbagi saktam thugaiba pamba miyamgi yeknabani haina lauridabagi maram laiti politicians singna maraibak maramdamgi saktam ngaknaba honabagi mathakta chakhatpa tangdu leitaba lamdam ama ohenabagi damak lokhatpham tokpa thaudang adu khaktang lokham thui politicians singna kanglu masilgi marakta singsep thajinduna communal riot amadi apunbagi saktam mase tahananaba honapam thokti asigumba makalgi wakhalon senma politician adu asengma politician ni haina miyamna lawdi hauzik thokliba Manipur gi wathok asida center amadi state lengak rongi supli pairiba party amadi opposition na leiba party singi marakta khudong saba launaba honabada miyamna samam nanba madi khoshaw nanba pokada buafam sing pokada sin kangjagi hunna ngangnaba amada tafam thokti Maraibak amagi miyamgi gefana bakhanba asengba politician dusingba singi maraibak amadi miyamgi gefana bakhanba galoinana apunbagi saktamda singnarakpa singi mayokta leiba ngaktani Manipur gi politician singi mafamda suwa khalon sit lairabadi tangdulai tab lamda mama ohenba ngamgani leibak ki apunba saktam thugaina honabada yawba khuraki yeknaba singdagi sekshillu lengak lon paibada yawba MP amasum MLA singi marakta khuraki yeknaba singda sogatpa sing yawrabadi logi serak pifam thu heba kangla pawgi editorial memna thamjari loisilak poina panam pawsi duna sumna phongli pawmi phurakpa amzu amadi EGM na kannem dakre Manipur police ki paw phongdana balemna kre sianaba police dismiss tawnaba takshin kre Committee on Protection of Meitei Victims of map na sinduna nga sa iyupong taramatoy makairam tabada akampat Ideal Girls College ta hang libre relief camp da lady inmate singna rally ama sa nabahona bada police ka mukna batholak padigi thawdo odubu cooperate tawba satluba impact tvs ki pawmi mutum Ramesh Chandra bu police officer amana tawge yauna tawbu manma mongda physical assault tawrakhibagi thawang All Manipur Working Journalists Union amzu amadi Editors Guilds Manipur EGM akan mamona kandem tawkre thawdo osigi mari leina amzu amadi EGM gi mekeji ki chief minister N Berenda memorandum piduna thawong osigi matangna inquiry committee am CM duna thigana batakshinkre thawdo osigi mari leina amzu amadi EGM na thadorak pachirol amana hai ngasigi thawdo odu ki matangna amzu amadi EGM gi apunba mifam ama Manipur Press Cup ki lokta hall nga sinungthil pangthokuna yaning da bafongdok paga loina warep kya lokre thawdo odu police officer atuna Ramesh Chandra ki mobile phone mullaga laimai de thada bigi mathakta ID card ulaba faw pra karigi pawmi no nawa lawdi haibu wafung loina furakani RC ga sakhangnaba atop officer amaga Irilbung police station ki officer na khamki Kamlaba matungna fawu officer tuna RC de attack toba lepkidi tungda RC hospital pukatki asiguma mathong huktaba thawong asi mathaudang khangbu officer amana satharakani haibisi khalludaba mani maram asina khudaktagi Manipur police ka mari lenaba paw phongdaba haina amzu amadi EGM na warep lawri loinana pungni fuguni panga manungdu siena po officer asi dismiss tawgudabani haina mari lenaba authority da takshinba haina siyanaki tangai fadrabadi satharibe assembly gi mifamgi Pau Fongdabigi warep launaba khananaba wafam puthoki tungna pawmising na Manipur Press Cup tagi CM Secretariat pawu wakat khongsat ama satuna chief minister da memorandum bisin kibani chief minister da bisin kiba memorandum aduda Imphal East ki Akampat area da hangbo relief camp da leriba inmate singna satpa rally ama cooperate tawkibi Impact TV ki pawmi mutum Ramesh Chandra na masa reporter ni habigi I card ulaba fawda police officer aduna physical assault tawrakiba silebuk thibani thawong sina press ki ningtam amadi journalist singa right adu khungawnari
ꯃꯔꯝ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯗꯅꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯇ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯗꯨꯅ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯃꯦꯖꯔꯁꯤꯡ ꯂꯧꯈꯠꯂꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯟꯈꯤ ꯄꯥꯎꯃꯤ ꯐꯨꯔꯛꯄ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇꯒꯤ CM ꯕꯪꯒꯂꯣ ꯇꯝꯅ ꯄꯥꯎꯃꯤꯁꯤꯡꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯄꯒ ꯂꯣꯏꯅꯅ ꯃꯦꯃꯣꯔꯦꯟꯗꯝꯗꯨ ꯄꯤꯁꯤꯟꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ